Hi ma'am. Good morning. Ay. Yesterday ma'am da iribo kipambi utsarake aduga magi pan bagi moong. Oh. Acha tore. Ore na. Oho. Aduga video nam wat na lambi ure. Magi pan bagi moong ko aduga resre kam nam nadi pan mare oidre ko komsi de komdi amna palame jidi amna pan mo oidre mayam da na sam oidre ko charake aji airi bok le fam yaure lambi sida leire ko ne chalaga pambi ada laiwa hore ko si pambi ni mana ni ko ma hari boki je okay silan usina teklak tuna endo dekre pambi sigi amna sawo hari pambi ni ko itu silai pan ma hore hai kira pan ma hore to jadi am pan bade oitre ko panagi ga hukum gi dik manadre hukum ni pambi amda sahwa satruk dam balame jadi kari geno hande pan den to pan ma udre jadi pan betu ne yo sida mani mode pal kumde hai se phajawal oi sen tharam man ko ta oi sida mo to pan de sidi man do ne sidi ali se pan de ko bera pa hai sidi se pan de as kori to wino si pan de bera kadro suk yang ro pambi ni apa tu suhet pan le man ni pan le din itu boleh jalan ini yang chong mo horin tauri si Jadi Jepande wes iya hai wa yaren hemo amani ne kami kari dino panda basibu sesu panda ba ko oho hele main da sige hele sesu panda ba Mangale masih sudah kena pale ko bro sama ada pale je semua ini ko hari pale je ini bukti pan ini kunci deh itu menurut jalan nih nanti ya belum pan ini sih pan masih ada pan masih ada kunci deh moto
ꯃꯣꯇꯣꯈꯩꯁꯨ ꯐꯖꯅ ꯄꯥꯟꯗ꯭ꯔꯦꯀꯣ ꯀꯨꯝꯁꯤ ꯐꯖꯅ ꯄꯥꯟꯕꯅꯤ ꯁꯤꯗꯤ ꯃꯣꯇꯣꯁꯨ ꯐꯖꯅ ꯄꯥꯟꯗ꯭ꯔꯦ ꯍꯥꯏ ꯃꯌꯥꯝ ꯑꯩꯒꯤ ꯐꯥꯔꯝꯗ ꯉꯁꯤ ꯆꯦꯡꯒꯨꯝꯁꯦ ꯃꯇꯝꯕꯨ ꯈꯔ ꯍꯦꯟꯈ꯭ꯔ ꯃꯥꯜꯂꯦꯀꯣ ꯀꯥꯕꯗꯤ ꯈꯔ ꯀꯥꯔꯦ ꯑꯗꯨꯅ ꯑꯁ ꯍꯥꯟꯅꯗꯤ ꯃꯌꯥꯝꯁꯦ ꯄꯤꯛ ꯊꯜꯂꯝꯕꯅꯤꯗ ꯁꯤꯒꯤ ꯖꯒꯥ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯦ ꯄꯤꯛ ꯊꯜꯂꯝꯃꯦ ꯉꯧꯔꯒꯀꯣ ꯉꯁꯤꯗꯤ ꯀꯥꯗ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯇꯝ ꯋꯥꯠꯂꯤꯕꯅꯤ ꯀꯥꯖꯔꯛꯀꯅꯤ ꯈꯜꯂꯤ ꯐꯔꯦ ꯑꯗꯨ ꯃꯌꯥꯝ ꯍꯣꯔꯦꯟ ꯇꯧꯕ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯕꯥꯏ ꯌꯥꯝꯅ ꯐꯪꯗꯦꯀꯣ ꯁꯤ ꯈꯛꯇ ꯐꯪꯉꯤ ꯁꯤꯁꯤ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯣꯗ ꯆꯦꯡꯒꯨꯝ ꯅꯥꯔꯤꯟ ꯍꯥꯏꯗꯣ ꯁꯤꯅꯤ ꯀꯣ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯟꯅꯗꯤ ꯁꯤ ꯁꯝꯁꯦ ꯄꯤꯛ ꯊꯟꯅ ꯐꯪꯂꯝꯕꯅꯤ ꯍꯟꯊꯔꯛꯑꯦ ꯃꯁꯤꯡ ꯑꯣꯀꯦ ꯃꯌꯥꯝ ꯃꯊꯪꯗ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯦ ꯁꯤꯗ ꯄꯥꯜꯂꯦꯀꯣ ꯑꯃꯅꯤ ꯁꯨꯃꯥꯏꯅ ꯅꯞꯄꯒ ꯄꯥꯟꯕꯅꯤꯀꯣ ꯁꯤꯗꯒꯤ ꯃꯥꯏ ꯇꯤꯡꯊꯣꯛꯕꯅꯤ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯃꯊꯛꯇꯁꯨ ꯂꯩꯕꯗꯤ ꯌꯥꯎꯋꯦ ꯑꯗꯨ ꯁꯤꯒꯤ ꯄꯥꯝꯕꯤꯁꯤ ꯆꯍꯤ 10ꯃꯨꯛꯇꯤ ꯍꯦꯜꯂꯕꯅꯤꯀꯣ ꯍꯧꯖꯤꯛ 15ꯃꯨꯛ ꯑꯩꯉꯣꯟꯗ ꯁꯤꯗꯁꯨ ꯄꯥꯜꯂꯦꯀꯣ ꯁꯨꯃꯥꯏꯅ ꯄꯥꯜꯂꯦ ꯑꯗꯨꯅ ꯌꯥꯝꯅ ꯐꯖꯅ ꯄꯥꯟꯕ ꯖꯒꯥꯗꯗꯤ ꯃꯐꯝꯗꯗꯤ ꯌꯥꯝꯅ ꯄꯥꯜꯂꯦꯀꯣ ꯁꯤꯗꯁꯨ ꯂꯩꯔꯦꯀꯣ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯤꯗꯤ ꯌꯥꯝ ꯄꯥꯟꯕ ꯋꯥꯠꯂꯦꯀꯣ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯤ ꯄꯥꯝꯕꯤꯁꯦ ꯆꯍꯤ ꯑꯅꯧꯕ ꯄꯥꯜꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤꯀꯣ ꯁꯤꯗ ꯄꯥꯜꯂꯦꯀꯣ ꯈꯔ ꯑꯗꯨꯝ ꯆꯥꯅꯕ ꯈꯔꯗꯃꯛꯄꯨꯗꯤ ꯄꯥꯜꯂꯦ ꯑꯣꯀꯦ ꯁꯤꯒꯤ ꯄꯥꯝꯕꯤꯁꯦ ꯆꯍꯤ 10ꯃꯨꯛ ꯐꯥꯗ꯭ꯔꯤ ꯆꯍꯤ 5-6ꯀꯤ ꯆꯥꯡ ꯈꯛꯇ ꯉꯥꯏꯔꯦꯀꯣ ꯀꯨꯏꯗ꯭ꯔꯦ ꯑꯩꯅ ꯊꯥꯔꯝꯕꯗꯣ ꯐꯖꯅ ꯊꯨꯅ ꯆꯥꯎꯈꯠꯈ꯭ꯔꯦ ꯁꯤꯁꯦ ꯍꯥꯟꯅ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯃꯦꯕꯀꯣ ꯁꯤꯒꯤ ꯃꯐꯝꯁꯦ ꯄꯥꯟꯕ ꯑꯃꯨꯛ ꯁꯤꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯨꯛ ꯑꯩꯅ ꯊꯥꯖꯤꯟꯕꯅꯤꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨ ꯐꯔꯦ ꯃꯆꯥ ꯃꯌꯥꯝꯁꯨ ꯊꯥꯔꯤꯀꯣ ꯁꯤꯁꯤꯡꯁꯤ ꯆꯍꯤ 10ꯃꯨꯛ ꯆꯪꯒꯅꯤ ꯆꯍꯤ 3-4 ꯆꯍꯤ 3ꯃꯨꯛꯇꯤ ꯁꯨꯔꯝꯃꯅꯤ ꯆꯍꯤ 3ꯃꯨꯛ ꯀꯣ ꯌꯥꯝ ꯆꯥꯎꯒꯟꯗꯦ ꯃꯣꯏ ꯍꯩꯔꯤꯕꯣꯛꯁꯦ ꯁꯤ ꯍꯩꯅꯧꯅꯤ ꯁꯤ ꯍꯩꯅꯧꯁꯦ ꯖꯥꯠ ꯑꯃꯒꯤ ꯍꯩꯅꯧꯅꯤꯀꯣ ꯏꯆꯝ ꯆꯝꯅ ꯄꯥꯟꯕ ꯍꯩꯅꯧ ꯅꯠꯇꯦ ꯁꯤꯗꯤ ꯌꯥꯝꯅ ꯅꯦꯝꯃꯒ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯟꯕ ꯍꯩꯅꯧꯗꯣ ꯌꯥꯝ ꯁꯥꯡꯉꯒ ꯑꯗꯨꯒꯨꯝꯕ ꯍꯩꯅꯧꯅꯤ ꯁꯤ ꯄꯥꯝꯕꯤꯁꯤ ꯆꯍꯤ 10ꯃꯨꯛ ꯐꯥꯔꯦ ꯀꯣ ꯁꯤ ꯄꯥꯝꯕꯤꯁꯤꯅ ꯁꯤꯗ ꯄꯥꯜꯂꯤꯁꯤꯁꯨ ꯆꯍꯤ 10ꯃꯨꯛ ꯑꯣꯏꯔꯝꯃꯅꯤ ꯁꯤ ꯁꯤꯒꯗꯧꯔꯦꯗ ꯌꯥꯗ꯭ꯔꯦ ꯁꯤꯗꯁꯨ ꯄꯥꯟꯕ ꯌꯥꯎꯔꯦꯀꯣ ꯁꯨꯃꯥꯏꯅ ꯄꯥꯜꯂꯦ ꯃꯌꯥꯝ ꯍꯩꯔꯤꯕꯣꯛ ꯄꯥꯟꯕꯒꯤ ꯃꯑꯣꯡꯁꯦ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯨ ꯁꯤ ꯄꯥꯝꯕꯤꯅꯤ ꯃꯈꯥꯒꯤꯁꯨ ꯄꯥꯝꯕꯤꯅꯤꯀꯣ ꯁꯤꯒꯤ ꯆꯥꯡꯗ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯂꯟꯕꯅꯦ ꯍꯧꯖꯤꯛ ꯃꯁꯥꯁꯤꯡꯁꯦ ꯐꯟꯗꯣꯛꯂꯛꯄꯒꯤꯀꯣ ꯌꯥꯝꯅ ꯄ꯭ꯔꯦꯁꯔ ꯆꯤꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅꯅꯤ ꯌꯥꯝ ꯌꯦꯡꯕꯤꯌꯨ ꯁꯤꯅꯤ ꯁꯨꯃꯥꯏꯅꯅꯤꯀꯣ ꯁꯤꯗꯁꯨ ꯄꯥꯝꯕꯤ ꯈꯨꯋꯥꯡ ꯌꯦꯡꯉꯨ ꯂꯩꯗꯅꯀꯣ ꯑꯃꯅ ꯂꯩꯔꯦ ꯁꯤꯁꯨ ꯀꯨꯝꯁꯤꯗꯤ ꯑꯃꯠꯇ ꯄꯥꯟꯗ꯭ꯔꯦꯅꯦ ꯁꯧꯀꯨꯝꯗꯤ ꯁꯤꯗꯁꯨ 500-600ꯇꯤ ꯑꯗꯨꯝ ꯄꯥꯟꯕꯅꯤ ꯀꯨꯝꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯁꯤꯁꯨ ꯍꯥꯟꯅꯗꯤ 500-600 ꯑꯗꯨꯝ ꯄꯥꯜꯂꯝꯃꯦ ꯀꯨꯝꯁꯤꯗ ꯑꯃꯠꯇ ꯍꯦꯛ ꯄꯥꯟꯗꯦ ꯀꯔꯤ ꯇꯧꯔꯕ ꯖꯥꯠꯂ ꯈꯪꯗꯦ ꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯁꯤꯗꯁꯨ ꯍꯥꯟꯅꯗꯤ 100-200 ꯄꯥꯟꯕꯅꯦ ꯁꯤꯁꯨ 100-200 ꯄꯥꯟꯕꯅꯦ ꯀꯨꯝꯁꯤ 1-2 ꯈꯛꯇ ꯄꯥꯜꯂꯦ ꯇꯧꯔꯤꯁꯦ ꯁꯤꯁꯨ ꯌꯥꯗ꯭ꯔꯦ ꯀꯨꯝꯁꯤꯗꯤ ꯀꯔꯕꯥꯔ ꯌꯥꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯩꯅ
ꯍꯩꯔꯤꯕꯣꯛꯁꯦ ꯃꯥꯏ ꯄꯥꯝꯕꯤ ꯃꯥꯏ ꯄꯥꯟꯕꯒꯤ ꯃꯑꯣꯡ ꯃꯥꯏ ꯂꯩꯕꯒꯤ ꯃꯑꯣꯡ ꯃꯥꯅ ꯅꯩꯅ ꯃꯌꯥꯝꯗ ꯎꯠꯆꯔꯛꯄꯁꯤ ꯎꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯁꯤꯌꯔꯁꯨ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯌꯨ ꯈꯪꯗꯕ ꯃꯤꯁꯤꯡꯁꯨ ꯈꯪꯁꯅꯨ ꯎꯗꯕꯁꯤꯡꯁꯨ ꯎꯅꯕ ꯃꯌꯥꯝ ꯌꯧꯅꯕ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯂꯥꯏꯛꯁꯨ ꯅꯝꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯨ ꯃꯈꯥ ꯇꯥꯕ ꯑꯆꯧꯕ ꯍꯩꯒꯨꯝꯕ ꯄꯥꯜꯂꯕ ꯃꯇꯝꯗ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯑꯗꯨꯒ ꯑꯩꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯅꯝꯕꯤꯔꯝꯃꯨ ꯊꯦꯡꯛ ꯌꯨ